Tronglaobi bomb attack ta Taibangi awan nungai khangzadriba angang ani lekhidaba du thamoi sokna nungai taba fawi Thoudok adugi achumba langla langjin puthokna naba NIA case paiduna Thijilli Chennariba miyoi khudingmak Soidana Phagani haina Chief Minister Yumnam Khemchana phongdokre Lai Harauba and the Village Development Authority LHDVA na sinduna ngasi Imphal District ki Chanam Sandrok Khul ki laibungda ibudau Funal Ningthau Telhaiba amasung Santok Ningthau apanbagi laisang sangabagi thoram pangthokre Manipur ki Chief Minister Yumnam Khemchana ibudau Funal Ningthau Telhaiba amasung Santok Ningthau apanbagi laisang adu sangaduna miyamda khusinaki thoram aduga mari leinana handakta haidokiba MPS na lauba Civil Service exam da mai pakraba Kairao Assembly constituency gi manungdagi miyoi mangabu oktuna Chief Minister Yumnam Khemchana achamba lengyan piduna pungning thawatke thoram aduda wangang laduna Chief Minister Yumnam Khemchana hai Tronglaobi gi Thoudok adu yamna nungaitaba amani miyamna fauriba nungaitaba adumak fawi adubu Thoudok asigi asengba langla langjil puthokna naba hotnari NIA na case asi paiduna Thijilli Chennariba sing Soidana Phagani haina Chief Minister na thazaba pike thoram aduda Kairao SG MLA L Rameshwar yauna local leader kayasu sargyaki Kanna lai padaraga wana lai padaraga fighting lai o yung boshu da ko yung boshu kanna hotai wakan sindo chiki mata sanga thap phamase saka si pandam si ana yamda Manipur de koi hawai ba sa suji yagyam de national kai bakoi sinsi koina aba ingam hapada sel logna hapri saladi dun laigadi lai kanna paraga aisu pasak ingna thap ko yae kai wakal nama la bado na siga adu bi wakal ni si sarkar se jayuse nasi memorandum kiuta yauni daba hab mayam su ektan jari me tha kana pa me tha san pa da ai honorable MLA ga tala jaraga lamdam si development abukana pakka ba hola ai su ai legai ni ka sarkar na ma deng pangre